Lakliba Tang Kuntaruk Indiagi Republic Day Numit Asi Lona THINGKHRABA LALHOULUP National Revolutionary Front Manipur Nrfm na Manipur PUMBA General Strike Thamle Haina Laothorakli LALHOULUP asina thadorakpa cherola manahai General Strike asi Lakliba Tang Kunmanga amasung Kuntaruk anigi lona ba ahing nong yai matung pung amadagi hauraga mathangi numit Tang Kuntaruki nongtel pung mari fauba chathagane General Strike manungda mai iseng ana laing amade media natana athingba se tugai biganu hairi Cherola Sinamaka Tanahai India Lengaki Wayan Kanglon Chatnaba Haukiba Ningsing Thauram Republic Day se Manipur gi Laimaida Pangthopa Yaroi Haiduna Lup Asina Chahi Lisang Sinna Thingduna Lakli India Lengaki Constitution Asina Manipur Kunai ase Khwang Yei Tektuna Thamle Masidabu India gi Republic Day Thauramase Manipur Kunai na Saru Yapam Thokpra Asigomba Indian Nation gi Thauram Amata Saru Yafam Thokte Haibagi Manung Channa Republic Day Thauramase Athingba Thambani Haidi Pukchel Sengdaba Indiana Manipurda Makoigi Thauram Sing Namduna Pangtok Labasu Gasi Fauba Makoina Loilam Gilengak Lon Adudi Thado Patautri India Macha Singna Manipuri Singasi Indian Amoina Lauti Haibasi Aikoi Khangna Hingbatangai Fade Masi Hai Haiduna Aikoi Asengba India Olasi Haibanati Aikoi Indianate Haibagi Wakalna Achumba Pirep Oiribani Adunabu Indiana Munkiba Aikoi Ning Tamba Hanjinnabagi Lalhawasi Tangai Fadraba Kongjang Ama Oiribani Haina Cherola Sinama Khatari